Kangla pauthang yeng tabiriba khwai kudingmakpu Sanatomba Tongbramna taramna okjari ngasisu Manipur phongba pauche kharagi maru oiba pau khara update pijari Kangpokpi district lam acre nifu mangarom pak chawba lamda tharamba popi pambi sing yantatkre pawasi pawningkol news service tagi lokhatchabani Kangpokpi district lam acre nifu mangarom pak chawba lamda tharamba popi pambi sing security force ki personnel singna yantatuna mangan kibeda chief minister nongtombam Biren thagatpa phongdokhre social media da thagalakpa warol amada chief minister Biren na hai Kangpokpi district police CRPF Forest Department amasung Executive Magistrate yauna apunba kangbu amana ngarang cycle PS ki manung channa leiba lungjang village ki langsing ngapi gani sing sangda tharamba popi pambi sing adu yanthatuna pangan khibani tawdok asiga mari leinana FIR ama lokhatle khongthang asi ain kaina drug lalon ba kangbu singna piba ajoba chaitheng amani war on drugs ki khongjang asi mapung phana pandam phangdriba phawba lepa leitana sathagi gani haina su chief minister N Biren makatana phongdoki hangum seba circle marakta di asoi bakra leigani tawning da leramuni madu punam ko khoi bu guide tawbiyo Amarumda None district ki police amasung None Amadi Tamenglonggi Forest Department ki official singa apunba kutpu amana ngarang None police station dagi awangda kilometer 19 rom chatlaga leiba Nurathel village ki singsangda lam acre mari henbada tharamba popi pambi sing haidattuna mangan tahankhre hairi Makha tarakpa Kangleipak Mairagi news tagi maru oiba pau ama lokhatchari madudi uyok sing mathakta ten khallaga leiramba kuki sing takthokkhre Imphal East District ki lamlai kendragi yangang popi police station ki manung channa leiba thamna popi santi khongbal sabungkhok amadi sabungkhok khunouda lonana leiba uyok sing mathakta kuki terrorist singna cross mark yungsinduna lam kanchinnabagi thabak changchilamba adu takthokhraba matung uyok singi mathak ithang thangba sarukta kuki singna ten khanduna laichilamba adusu takthokre hairi pau asina khunja singdagi phangbagi matung inna uyok singda Central Security Forcing BSF amadi CRPF lainaba camp sapham phawba lambi sembagi thabak loiduna hojik security sing leiduna ngak senbagi thabak mapung phana chathare adubu uyok singi mathak thangba saruk kuki singna ten khanjinduna leiramba mafam adu phawbadi lambi sembagi thabak hojik phawba paikhatana leiri hairi pau asina makhatana hai kuki singna ten khanduna leisilamba adu lamlai kendragi MLA Ibom Chana achoba thodang lauduna chief minister amadi governor na singbada pau piraba matungda security gi kangbu singna kuki singna ten khanjinduna ahing yarektuna leiramba adu lawthok hallaga mafam adudagi kuki sing takthokkhibani hairi hojik mafam aduda BSF ki kangbu leiduna ngaksenbagi thabak chathari hairi Makatarapa atopa yamna maru oiba pau amada Myanmar border da makatana khutthoknabada KNAB gi Lanmi kunrom sire haina thajanari pau asi Kangleipak ki Mairagi news tagi lokhatchabani Myanmar da kulingduna leiriba KNAB ga chanminnaba lalowba singa Manipur gi apunba lalowrup singa khut thongnarakpa ngasiga thana numit tarukni surakle ngarang nungthil amadi numidangi matamdasu maikei animakta akanba mawongda khut thongnaki hari loinana ngasi ayuksu maikei anida atat akam leitana khut thongnari hari pause asina phangba paugi matung innadi ngarang nungthil amadi numidang border pillar marfu mangagi amadi marfu taruki mayai thangba saruk oiriba Myanmar gi Mintha amadi Minthar dagi haidorak laga leiba ngamkhaiga tainabada thana yangang popi haina khangnaba ngamkhai gi sarukta akanba mongda khut thongnaki hairi khut thongnaba aduda KNAB gi Lanmi kunrom asi ana yaure haina thajanari numidang pung 8 rom tarakpa matamda Lanpham aduda leikidraba KNAB amadi PDF ki maikei dagi gari thauchilaktuna asi ana nanglaba Lanmi sing puthokhiba Manipur gi apunba lalolup sing aduna Lanmi sing aduna uhoki hairi khut thongnaba aduda Manipur gi apunba lalolup singi maikei dagi asi ana yaukhiba leite hairakli pau asina makhatana hai ngasi ayuk matamdasu border pillar marfu mari amadi marfu num humdoi ani gi marakta oiriba ti minodagi haidorak laga leiba Myanmar gi sarukta khut thongnaba adu atat akam leitana chathakibana maikei animakta asi ana yaukibadi leite hairi loinana Myanmar border paringda security gi akanba section thorang singsu lokhatpa hore hairi
Makha tarakpa atopa pauda central government na atopa state singda yengliba miyeng asigumna Manipur da su yenglamba tarabadi lal asi thoklamdaba su yai memcha pawasi Kangla paudagi lokhatjabani. Central government na atopa state singda yengliba miyeng asigumna Manipur da su yenglamba tarabadi ngasi thokliba lal asi thoklamdaba su yai haina poirei lemarol maira paibi apun muluk Manipur gi president soraisam memchana pendaba wafam kaya phongdokre wafam asing asi lup asina senduna ima kumbi laikidabagi kunmathoi suba kumongi ningsing thoram lamphel chana kaithelda leiba laikidrabagi yata phamda pangthokpa thoromda mahakna phongdokhibani ima kumbi gi maphamda hekat laikat tamduna pangthokkiba thorom aduga mari lainana memchana makhatana hai lamdam asida tamthiraba law upspa thamjillaktuna miyot minai kaya chatharakpa matamda laikhidrabi ima kombina madugi mayokta thongna phana thengnaki ima asina pamjaramba thabok thorom kaya ngasisu lup asina khudung indona chatli Manipur kandaba yade haina thengnakhiba ima kombigi wakhalon adu ngasigi mirolna matam pumbada ningsingduna leiri hojik paliba lengak asi ngasigi miyamgi punsi amadi lanthum ngakpa ngamdraba haibadu oire lebak semli hairaga micham kayagi punsi manghalliba asibu lebak semba kobra haina memchana makhatana hangki Makha tarakpa atopa pau amada khurngakpa phaba yaroi haina wakat khongjang chathakre pau asi Kanglai mairagi news tagi lokhatjabani Hauzik chahi lisingani kunmari gi December 13 da Thawal district ki manung channa leiba Salungpam school mayada police commando na khungakpa ama nongmena kaptuna hatkibaga loinana tarukna phajinduna ngasi phawba thadoktana leiriba thawng asibu yamna kanna yaningdaba phongdoktuna tongan ba dabi sing tanduna lamdam asigi mama oibi singna khongjang changsinba leptri amaromda ngasi su Imphal East ki khundrakpam AC gi manung channa leiba Leitan Pokpi da leiba community hall da Leitan Pokpi imamera paibi loop amasung Young Sporting Club Leitan Pokpi anina sinduna wakat khongjang chathakre wakat khongjang aduda khulngakpa phajinba khulngakpa hatpa amadi phajinduna thamba yaningde Manipur da apspa thamba yaningde kudakta lawtho'u phajin khiba khulngakpa kudakta thadorakadabani maitei da thawna phabagum narco terrorist singda thawna phabiu Salungpham gi mihat adu mama oibi singna yaba ngamloi haiba kholau sing laukhi Makha tarakpa aroiba pauda CM na Phubala da leiba IDP singi fabricated housing yengsinkhre pau asi Kangla paudagi lokhatjari Chief Minister Nongthombam Biren ngasi Bisnupur district ki Phubala da internally displaced person sing haibadi IDP sing na leinaba prefabricated housing sagatliba phibam yengsinkhre hari Chief Minister gi yengsin khongjat asida Works Minister Govindas MLA Singh DC Bisnupur Lorembam Bikram yauna atai official kayasu loinaki hari Phubala-gi semgat sagatliba singi maphamda Trong Laubi amasung Churachandpur dagi lanjinarakuna leiriba nupi singna makoigi pendaba awada pakayagi maramda phongdokiba wafam sing adu Chief Minister na taraduna thabak oina pangthoknaba tawgani haiba wafam su nupi sing adu da thajaba piramki hairi Phubala da sagadaba yum sing asi chani romni adubu hokimaki oina yum punna chamaga marifu humdoi saba loire adubu masida yum kunmunga kuntra hapsinnaba Chief Minister na official singda pautaksu piramki hairi Chief Minister na relief ki nupi ngaktagi committee ga su unaduna makoigi wakat sing taki haiba wafam CM gi social media da thagalakpa post amana hairi Makha tarakpa aroiba pauda CM na Phubala da leiba IDP singi fabricated housing yengsinkhre pau asi Kangla paudagi lokhatjari Chief Minister Nongthombam Biren ngasi Bisnupur district ki Phubala da internally displaced person sing haibadi IDP sing na leinaba prefabricated housing sagatliba phibam yengsinkhre hari Chief Minister gi yengsin khongjat asida Works Minister Govindas MLA Singh DC Bisnupur Lorembam Bikram yauna atai official kayasu loinaki hari Phubala-gi semgat sagatliba singi maphamda Trong Laubi amasung Churachandpur dagi lanjinarakuna leiriba nupi singna makoigi pendaba awada pakayagi maramda phongdokiba wafam sing adu Chief Minister na taraduna thabak oina pangthoknaba tawgani haiba wafam su nupi sing adu da thajaba piramki hairi Phubala da sagadaba yum sing asi chani romni adubu hokimaki oina yum punna chamaga marifu humdoi saba loire adubu masida yum kunmunga kuntra hapsinnaba Chief Minister na official singda pautaksu piramki hairi Chief Minister na relief camp ki nupi ngaktagi committee ga su unaduna makoigi wakat sing taki haiba wafam CM gi social media da thagalakpa post amana hairi